Lakhipur Online Patoksaba January ki tang tara Thangza numit ki Khomjinba Pao tabirase. Ahan bada maroi papao. Samaga marputra ni thoi suba Maharaj Gambhir Singh gi nonga kumun thoram kasar gi mafam kayada chinglem na pangthokre. Lakhipur gi nungpho anwa gi mahusa gi phibam amuk hanjilan ba amasung miyam gi punsi mahing phagalan ba gi matangda kupna khana naina kre. Senapati da Barak gi chel ngak senana bagi tamak miyam ga loinana akhana ba khongthang lokhat kre. Iran da kut thingzin bagi mahuta Amerikana masagi leiba ki thabak tharom da mideng thamnana ba akan bawa pham tham kre amasung Jiribam gi football tournament ta Sunrise Club na champion aduga CKC na runners up ta kre. Hauzik mapung ba pau tabirase. Maharaj Gambhir Singh Memorial Committee Chandrapur Kasarna Sinduna Maharaj Gambhir Singh Nursing Ningsing Phambak Manipuri Levi Lampakta Chamaga Marputarani Thoi Suba Maharaj Gambhir Singh Leiki Dabagi Thoram Ngarang Pangthokre. Committee ki President Kaisam Pitapatina Mipam Mapoiduna Pangthokkiba Thoramda Thongam Babahan Konthouja Manganjau Thangzam Brojena Mathangsitna Mithunglen Amadi Akhanaba Mithung Singh Oina Dais Tapamki Taramna Okpagi Warol Committee ki Vice President Kaisam Surjababuna Aduga Nungi Oiba Warolna Committee ki General Secretary Manikumar Singh na piki Thoramgi Manung Channa Amuba Machugi Phiral Singkhalaba Matung Manipur Levi Lampakta Leiriba Maharaj Gambhir Singh Amadi Nursing gi mitamda Hailai Katuna Thaunijaki Thauramda Chahi Taret Khuntakhibada Maharaj Gambhir Singh Amadi Nursing na Barak Tampak ta Leiraga Manipur gi Khubam Hanjana Bhawna Kibagi Matangda Wapong Kayamarom Thambiki Thauramatuda Seram Herajit Sandi Sarmana Chingba Miyoi Kayana Sarukyaki Chamaga Marputarani Thoi Suba Maharaj Gambhir Singh Nonga Kumun Thoram Awapali Khubam Ningsing Loop Kamranga Apunba Maira Paibi Loop Kamranga Amadi Youth Club na Punna Silang Tuna Pangthokre Ayukta Machu Tarit ki Phiral Singkhalapa Matungda Awapali Khubam da Leiba Maharaj Gambhir Singh gi Saktamda Haikale Kattamduna Ikai Khumna Sakhi Matungda Awapali Ningsing Loop ki President Thoksom Premjitna Mifam Mapu Oiduna Aphongba Mifam ama Pangthokhi Mifam asida Chief Guest oina Dr. K.N. Chan, Member, Manipuri Language Advisory Board, Sahitya Academy, New Delhi. Guest of Honor oina R.K. Kopalsana, Retired Secretary, Irrigation Department, Government of Assam. Ngasepam Sanahal, President, Amsu. Beni Misra, President, Ampal. Saikhom Komlakanta, Social Activist, Amadi. Thangzam Brojen, President, Maifa, Sarukyaki. Laurembam Surendrana Taramna Upagi Warol Pirapa Matungda. Yumnam Bir Kumarna Wahudok Pibiki Thauramga Mari Lainana United Club Organization ki Secretary N Nanda Mohan na Chingba Miyoi Kayana Wafam Kaya Thambiki Sagapam Ongbi Protimana Thagat Wahi Piduna Mifam Aduluisinki Athauba Ningsing Loop Lakhipur Kasarna Chamaga Marputarani Thoi Suba Iningthau Gambhir Singh gi Nonga Kumun Thoram Pangthokkibaga loinana Poilapulda leiba Iningthau Gambhir Singh gi miktamda ngarang January gi tang 8 Irai numit ki ayuki pung 8 da haikale kattamduna ikai khumna bodkhre Thoram asida loop ki President Rajkumar Sanahal Land Donor Athokpam Kulachandra Retired SCS amasung Advisor Kangabam Santi Kumar loinana Oinam Biramani AP President Lakhipur amasung Oinam Manoranjan Irom Goramani, Maibam Manidhon, Leisungbam Robindro, Manikanta Sarma Masung, Lupki Maru Iba Member Kayasu, Thoromasida Sarukyaki Haina, Lubasigi Information Amasung Publicity Secretary, Ingudam Nilbirna Kangalakli. Lomi Loop Assamgi Masao in a Sembalakliba, Barak Ecosystem and Barak Governance Resource Center, BEWGRC Singerbona, Nungpau Anua Chaukat Lupka, Lenana Sinlangtuna, Nungpau Anuagi Mapanda Leba, Ireima Lairembigi Sanglenda Ngarang, January Gitang Mapanda, Ecosystem Restoration and Livelihoods Promotion Haiba Hiramasida, Mahusagi Akobegi Pibam Amuk Hanjilan Bamasung, Miyamgi Punsi Mahing Pagalan Bagi Matangda Kupna Kananena Kre, Mipamasida Oinam Biramani, Anchalik Panchayat Lakhipur, Leisungbam Robindro, Vice Chairman, Lakhipur Municipal Board, S. Subankar, Chairman, BEWGRC, Asinachingba Miyoi Singna Sarukyaki,
Khana nainaba aduda saruk yakibasingna thaurang asina mahusagi akoibagi phibam amuk hanjilanba haiba sikakta natana miyamgi punsi mahingbusu tungkoina chatnagadaba mawngda phagathanba ngamlakani haina phongdoknakhi. Mifam asina Anua mapanda hana leiramba lambi macha adu sengdokpa Anuagi mapanda uwa hailei thabagi thaurang paikatpa Thabagasi Forest Department amasung Assam State Biodiversity Board ka kusamnaraga lakliba me thadagi thaba hoba aduga nungpho Anuada akhanaba kanglon ngakna chatpa ecotourism haunabagi sem saba asina chingbagi warep sing lawki. Mifam loiselakpada oinam biramani leisungmam Robindro amasung S Subongkorna luchingtuna Anua mapangi lambi sengdokpagi thabak haudokhi haina Lomilub Assam amasung BEWGRC gi pawa sida khangalakle. Ngasigi stepping towards restoration of ecosystem koigi lomi marup na sinna anua koi nungho chirina anua gi asida karam hain tawdana koi ecosystem kan mangamgadage karam mawngda koi se amuk hanna haidi ecosystem je poroktana haidi kari ecosystem je karino haida hanagi mamangida leramba uwa horamba mamangida leramba kano se karam haina Hajalakpa jagadagi haina koina hujigi lomi marubna toklai ba step sing se yam phajaba genoni masida khoi mayam changna nungphau tagi natana khoi atoba toba lam khun mayam sidagi loina lakna masida yawradna masibu chogotpagi basi yam nongai jai nungphau anwai mapan se khoi sengdok jaraga asida jamna athuba matamda ikhoi ecotourism gi mawng ama laanaba Seng sangat pagi thabak sing asidagi haujare aduga tamna koina sida voting system su tawjagena khanjari da loina na khun sida leiriba mamal leiriba lobuk lamang mayam koina chahi amada phau khara uraga langthokna thambagumna thamiba se koi matam karamaina masidagi Sahi supa income generate to honba yaba asina chingba khoi ima lairemigi sanglengi sida phamra khoi tana jari tabi riba mayam su dum lengbi raw nungphau anwagi phajaba adum ima lairembi bu khurum biba oina dengbi raw mayam gi asibate gi kamdamsi chakhatpa wijage Manipur gi Senapati Forest Division senduna Barak Tural gi mapanda uwa marang kahenaba madi mahusagi akobegi phibam phagathanaba loinana mafam adugi miyam gi punsi mahingda chakhatpa puraknaba akhanaba khongthang ama hodokre masigi ahanba tangkak oina Senapati jila gi Saranamai khungangda participatory rural appraisal samna PRA exercise pangthokre khongthang asi mafam adugi miyambu hakthengnana saruk yahanbagi thawongni Senapati Forest Division na pangthokliba exercise asidagi phanglakpa data sijanaduna Kendra gi Environment Mantraloy gi makhada leiba Kampa scheme gi makhada thaurang yatpa matamda chauna kanaba piragani khudam oina masi lambi thong semana chingbada lengakna forest land sijanaba dugi mahut sinba oina atopa maphamda uwa nauna thanaba amadi ngak senaba gi paikhatpa scheme ni panba yai Barak Turel asi Senapati district ki Liai Khulendagi horakpa turel ni Barak Turel asi Manipur Nagaland Mizoram Assam phauduna chatlaga Bangladesh ta Surma amasung Kusiara haina masa ani thokna khaidoki aroibada masa ani asi amuk hanna punsinduna Meghna Turel haina semgatlaba matung Bangkap Sagarda itinki Miyam na chatharakiba ihona maram oiraga Iran gi leibak sinba thungna internet thingjinkre amasung passenger flight kya mathau lepkre chathariba iho asi America na sinbani haina Iran gi makok thongba luchingba Ayatollah Ali Khomeini na maral sikre ngarang television da thadokiba mahaki warola mada Khomeini na hai iho asi da saruk yariba singna miyam gi lanthum mangan takhan bagi thabak chathari hairaduna Iran da khud thingjenbagi mahutta America ki President Donald Trump na masagi leibak ki thabak thorom singda mideng thamnana bakangan ki Iran gi konung Tehran gi mayor na phongdokkiba matungina iho asida bank kuntaruk hospital ani masjid kunmanga amasung leibak atugi broadcaster gi office jauna miyam gi lantum kamarum maithadokre thodok asida ngaksel loisengi gari nifunipan sumakan takan khre haire mamang tha December gi kunipan dagi haukiba iho asida angang jauna miyoi nifumanga leikidre amasung miyoi lising ani hena phajin khre
Jiribam Sports Association Senduna Jiribam Higher Secondary School ki sanabungda December ki tara mapandagi team taret na saruk yaduna chatharakiba ani suba Elangbam Tomba Singh Memorial Junior Boys Under 17 Football Tournament lisingani ke kunmanga kuntaruki ngarang sanakiba final match ta Sunrise Club Kadam Talana CKC bu goal ama suno da maithiba piduna Sunrise Club na tournament asigi champion aduga CKC na runners up takre center referee na KS Nilkamal Singh na oiki aduga Amazing Panmai Shah Jamal amadi Iqbal Hussain na assistant referee oiki Sunrise Club ki Sanaroi Muhammad Kabiruddin jersey number 16 bu best player khanke final match asigi thoramda Jiribam ki SDPO Muhammad Nur Kamal MPS All Jiribam Sports Association ki president S Maniton Singh OC Tikendra Thengujam amasung donor oina Elangbam Toyaina mathang sitna chief guest president amadi guest of honor oina taistabhamke final match ki champion runners up amadi best player singi manamathum yenthoki tournament asi Jiribam gi babu parada leiba Elangbam Toyai amadi mahaki machin manaw singna makoi gi leikidraba mapabung gi mingta kachaba tournament ne Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu Aroibada maroiba paw amukhanna Samaga marputrani thoi suba Maharaj Gambhir Singh gi nonga kumun thoram kasar gi mafam kayada chinglemna pangthokre Lakhipur gi nungpho anwa gi mahusa gi phibam amuk hanjilanba amasung miyam gi punsi mahing phagalanba gi matangda kupna khana nainakre Senapati da Barak Tural gi chel ngak senana bagi tamak miyam ga loinana akhana ba khongthang lokatkre Iran da kut thingzin bagi mahuta America na masa gi leiba ki thabak thorom da mineng thamnana ba akan bawa pham thamkre amasung Jiribam ki football tournament ta Sunrise Club na champion aduga CKC na runners up takre Lakhipur online YouTube channel gi paw sandok chaba ngasigi oinadi matang asidaloi jare